Please subscribe, share and comment and support us. ꯂꯩꯔꯝꯂꯦꯟꯗ ꯁꯤꯜꯍꯩꯃ ꯋꯥꯔꯤ ꯑꯁꯤꯒꯤ 25 ꯁꯨꯕ ꯈꯨꯗꯣꯜ ꯂꯩꯖꯔꯤ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯂꯥꯌꯥꯝꯁꯤꯡꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯣꯉꯥꯛ ꯑꯁꯤ ꯊꯦꯔ ꯌꯧꯔꯛꯂꯤ. ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯂꯥꯌꯥꯝ ꯄꯨꯝꯅꯃꯛ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯂꯣꯏꯗ꯭ꯔꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯃꯕꯨ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕ? ꯋꯥꯌꯦꯜ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯇꯦꯡꯕꯥꯟꯕ ꯃꯄꯨꯒꯤ ꯌꯥꯊꯪ ꯌꯥꯎꯔꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕꯁꯤꯅ? ꯉꯥꯛꯄꯤꯒꯅꯤ ꯏꯃꯥ. ꯃꯃꯥꯡꯉꯩꯗ ꯈꯣꯌꯣꯝꯂꯥꯏ ꯑꯩꯈꯣꯏꯅ ꯈꯨꯟꯗꯤꯟꯅꯔꯤꯉꯩꯗ ꯑꯦꯟꯖꯨ ꯅꯍꯥꯅ ꯃꯥꯅ ꯆꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯈꯤꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯤꯅꯤ ꯏꯃꯥꯁꯨ. ꯑꯗꯨꯒ ꯉꯁꯤꯁꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯊꯣꯛꯐꯝꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯕꯨꯁꯨ ꯄꯨꯖꯔꯛꯄꯅꯤ. ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯃꯗꯨ ꯌꯥꯗꯦ. ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯥꯁꯨ ꯈꯪꯅ ꯈꯪꯅ ꯆꯪꯂꯛꯄꯗꯤ ꯅꯠꯇꯦ. ꯈꯪꯗꯅ ꯇꯧꯈꯤꯕ ꯑꯣꯏꯔꯕꯗꯤ ꯉꯥꯛꯄꯤꯌꯨꯒꯗꯕꯅꯤ. ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯂꯥꯏꯅꯤꯡꯊꯧ ꯊꯥꯡꯖꯤꯡ ꯃꯥꯅ ꯇꯥꯛꯄꯤꯈꯤꯕꯗꯨ ꯀꯥꯎꯒꯅꯨ. ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯣ. ꯃꯥꯒꯤ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯃꯐꯝꯁꯤ ꯌꯧꯔꯛꯈꯤꯕ ꯍꯥꯏꯕꯗꯣ ꯌꯦꯡꯂꯤꯕꯅꯤ. ꯂꯥꯌꯥꯝꯁꯤꯡꯗꯨ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯌꯥꯔꯗꯨꯅ ꯊꯋꯥꯏ ꯃꯤꯔꯤꯜꯗꯨ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕ ꯃꯤꯀꯞ ꯊꯣꯔꯛꯂꯦ. ꯏꯁ, ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯦꯗꯅ. ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ. ꯑꯗꯨꯗꯤ ꯆꯤꯡꯁꯤ ꯀꯥꯕ ꯍꯧꯔꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎꯗꯨ ꯀꯥꯔꯛꯂꯦ. ꯑꯗꯨꯝꯅ ꯀꯥꯔꯛꯄꯗ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯃ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯆꯤꯡꯂꯦꯝꯕ ꯆꯞ ꯂꯦꯞꯄꯤ. ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯃ ꯂꯝꯕꯤꯁꯤꯗ ꯊꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅ? ꯑꯩꯗꯤ ꯀꯔꯝꯅ ꯃꯐꯝꯁꯤ ꯂꯥꯟꯊꯣꯛꯀꯅꯤ? ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯦꯞꯂꯤꯉꯩ ꯇꯥꯏꯕꯪ ꯃꯤ ꯎꯕ ꯌꯥꯗꯕ ꯁꯥꯃꯨ ꯂꯝꯁꯥꯗꯨ ꯆꯤꯡꯂꯦꯝꯕꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ. ꯆꯤꯡꯂꯦꯝꯕꯅ, ꯀꯝꯗꯧꯅꯤ? ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯍꯥꯏꯖꯔꯒ ꯌꯥꯕ ꯌꯥꯏ. ꯑꯉꯥꯎꯕ ꯁꯥꯃꯨꯁꯤꯗꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯂꯩꯔꯕ ꯊꯥꯡꯁꯤꯅ ꯀꯝꯗꯧꯔꯨꯅꯤ? ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯅꯤ, ꯂꯥꯏꯕꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯁꯥꯃꯨꯗꯨꯁꯨ ꯆꯤꯡꯂꯦꯝꯕ ꯇꯝꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯆꯤꯡꯂꯦꯝꯕ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯂꯥꯛꯏ. ꯍꯧꯖꯤꯛꯇꯤ ꯁꯥꯃꯨꯗꯨꯅ ꯀꯟꯅ ꯈꯣꯡꯂꯛꯏ. ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯕꯨ ꯃꯥꯒꯤ ꯃꯅꯥꯇꯣꯟꯅ ꯀꯣꯠꯁꯤꯟꯗꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ. ꯆꯤꯡꯂꯦꯝꯕ ꯀꯤꯕꯅ ꯂꯣꯏꯔꯦ. ꯀꯝꯗꯧꯅꯤ? ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂ ꯃꯥꯜꯂꯦ. ꯈꯪꯗ ꯎꯗ ꯂꯩꯇꯕ ꯆꯤꯡ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ, ꯅꯆꯥꯕꯨ ꯇꯝꯊꯤꯔꯕ ꯁꯥꯃꯨꯁꯤꯗꯒꯤ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯂꯤ. ꯆꯤꯡꯂꯦꯝꯕꯕꯨ ꯀꯣꯠꯁꯤꯟꯈ꯭ꯔꯤꯕ ꯃꯅꯥꯇꯣꯟꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ. ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯍꯥꯏꯒꯠꯂꯒꯤ ꯃꯇꯥꯒꯨꯝ ꯎꯔꯨ ꯎꯔꯨ ꯂꯩꯕ ꯍꯧꯔꯛꯂꯤ. ꯆꯤꯡꯂꯦꯝꯕꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ. ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡꯁꯥ ꯑꯃꯅ ꯀꯟꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯅꯣꯡꯁꯥꯗꯨꯁꯨ ꯉꯁꯥꯏ ꯁꯥꯃꯨꯗꯨꯅ ꯀꯟꯅ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯁꯥꯃꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ. ꯁꯥꯃꯨꯗꯨꯁꯨ ꯅꯣꯡꯁꯥꯗꯨꯅ ꯉꯪꯕ ꯇꯥꯕꯗꯨꯗ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯤꯡꯂꯦꯝꯕꯕꯨ ꯂꯪꯁꯤꯜꯂꯝꯂꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ. ꯆꯔꯥꯝꯅꯔꯕ ꯅꯣꯡꯁꯥꯗꯨꯁꯨ ꯁꯥꯃꯨꯗꯨꯕꯨ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯛꯈ꯭ꯔꯦ. ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕ, ꯏꯁ, ꯁꯤꯔꯝꯒꯅꯤꯗ. ꯅꯣꯡꯁꯥꯗꯨꯅ ꯇꯥꯟꯅꯈ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤ. ꯑꯗꯨꯝꯅ ꯁꯣꯜꯂꯒ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎꯗꯨ ꯆꯦꯅ ꯆꯦꯅ ꯀꯥꯔꯛꯂꯦ. ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗꯨꯗꯁꯨ ꯃꯤ ꯑꯃ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄꯒꯨꯝ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯆꯤꯡꯂꯦꯝꯕ ꯆꯞ ꯂꯦꯞꯄꯤ. ꯃꯥꯅ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯇꯨꯡꯗꯨꯗꯒꯤꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ. ꯆꯤꯡꯂꯦꯝꯕ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯥꯛꯄꯗꯤ ꯎꯗꯦ. ꯃꯁꯥꯗꯨꯁꯨ ꯑꯉꯝꯕ ꯆꯤꯡꯗꯨꯗ ꯆꯦꯜꯂꯛꯄꯗꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯑꯁ, ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯆꯧꯕ ꯎꯖꯥꯎꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯑꯃꯨꯛꯇꯪ ꯄꯣꯊꯥꯈꯤꯒꯦ. ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯝꯅ ꯄꯣꯊꯥꯔꯤꯉꯩ ꯃꯥꯅ ꯐꯝꯂꯤꯕ ꯅꯥꯀꯟꯗꯨꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯇꯧ ꯃꯌꯥꯝ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯤꯡꯂꯦꯝꯕ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ. ꯃꯥꯅ ꯀꯤꯔꯤꯕꯗꯨ ꯑꯇꯩ ꯅꯠꯇꯦ,
ꯅꯣꯡꯃ ꯃꯥꯏꯆꯧ ꯃꯩꯔꯥꯕꯅ ꯍꯥꯏꯈꯤꯕ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯝꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡꯗ ꯆꯠꯄ ꯃꯇꯝꯗ ꯇꯧꯒꯨꯝꯕ ꯍꯧꯕ ꯎꯔꯕꯗꯤ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯕ ꯌꯥꯏ ꯑꯗꯨꯅ ꯃꯐꯝꯗꯨ ꯂꯥꯟꯊꯣꯛꯅꯕ ꯑꯉꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯆꯨꯝꯂꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯧ ꯃꯔꯛꯇꯨꯗꯒꯤ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯊꯣꯔꯛꯏ ꯂꯥꯏꯔꯦꯜꯗꯨ ꯃꯆꯤ ꯆꯤꯔꯣꯡ ꯂꯣꯡꯏ ꯑꯁꯥꯡꯕ ꯃꯀꯣꯏ ꯄꯥꯜꯂꯤ ꯆꯤꯡꯂꯦꯝꯕ ꯃꯗꯨ ꯎꯕꯗ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡꯗꯨ ꯁꯠꯇꯣꯔꯛꯏ ꯑꯆꯧꯕ ꯂꯥꯏꯔꯦꯜꯗꯨꯁꯨ ꯆꯤꯡꯂꯦꯝꯕꯕꯨ ꯌꯣꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ ꯆꯤꯡꯂꯦꯝꯕꯅ ꯄꯥꯏꯔꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯊꯥꯡꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯏꯔꯦꯟꯗꯨꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄꯗ ꯂꯩꯊꯛ ꯂꯩꯈꯥ ꯈꯣꯜꯂꯤ ꯃꯌꯥ ꯃꯅꯨꯡꯗꯨꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯑꯩ ꯃꯁꯤꯒ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯧꯇꯥ ꯑꯃꯨꯕꯁꯤꯗꯒꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦꯡꯁꯤ ꯃꯔꯨ ꯑꯃ ꯆꯥꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯧꯇꯥ ꯑꯃꯨꯕꯗ ꯌꯥꯎꯔꯤꯕ ꯆꯦꯡꯗꯨ ꯃꯔꯨ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯤ ꯑꯗꯨꯒ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯁꯥꯏꯕ ꯂꯣꯏꯔꯕ ꯆꯦꯡꯗꯨ ꯌꯣꯠꯁꯤꯟꯈꯤꯕꯒ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯂꯦ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯏꯆꯝ ꯆꯝꯕ ꯆꯤꯡꯖꯥꯎꯗꯨ ꯂꯥꯟꯊꯣꯔꯛꯄ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯔꯣꯝ ꯆꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯖꯥꯎꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨ ꯅꯨꯃꯤꯠ ꯊꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯋꯥꯇꯣꯜ ꯂꯣꯜꯂꯝꯗ꯭ꯔꯤ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯅ ꯐꯝꯅ ꯈꯜꯂꯤ ꯃꯐꯝꯁꯤꯗꯅ ꯀꯔꯤ ꯑꯃꯨꯛ ꯊꯦꯡꯅꯒꯗꯧꯔꯤꯕ ꯏꯕꯦꯟꯗꯧ ꯂꯩꯁꯅꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯤ ꯆꯤꯡꯖꯥꯎꯁꯦ ꯂꯥꯟꯊꯣꯛꯂꯕꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯐꯕ ꯄꯨꯟꯅ ꯌꯥꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯐꯝꯗꯨ ꯌꯧꯔꯛꯂꯕꯗꯤ ꯋꯥꯈꯜ ꯆꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏ ꯈꯖꯤꯛꯇꯪ ꯆꯣꯏꯊꯣꯛꯂꯨꯕꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯡ ꯄꯥꯡꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯍꯧꯔꯤ ꯑꯗꯨꯝꯅ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯃꯝꯁꯤꯟꯕ ꯍꯧꯔꯛꯂꯦ ꯆꯤꯡꯂꯦꯝꯕ ꯉꯛꯄ ꯍꯦꯜꯂꯒꯂꯛꯏ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯁꯥꯡꯅ ꯌꯦꯡꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯧꯒꯨꯝ ꯉꯥꯟꯕꯗꯨ ꯎꯔꯤ ꯑꯗꯨꯗꯒꯤ ꯃꯥꯡꯂꯣꯝꯗ ꯁꯥꯡꯅ ꯌꯦꯡꯂꯨꯔꯒꯅ ꯑꯃꯝꯕ ꯉꯥꯛꯇꯅꯤ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯅꯣꯡ ꯉꯥꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯒꯨꯝ ꯇꯧꯈꯤꯕꯅꯤꯗ ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯀꯔꯝꯅ ꯃꯝꯁꯤꯜꯂꯛꯂꯤꯕ ꯑꯩꯕꯨ ꯆꯪꯁꯤꯟꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯟꯈꯤꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯍꯟꯅꯔꯛꯂꯤꯕ ꯐꯔꯦ ꯂꯥꯛꯂꯕꯅꯤꯅ ꯁꯤꯕ ꯆꯪꯕ ꯏꯔꯥꯏꯕꯛ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯠꯄ ꯍꯧꯔꯦ ꯃꯥꯅ ꯃꯥꯡꯂꯣꯝꯗ ꯆꯠꯂꯤꯕ ꯃꯈꯩ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯎꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯝꯃꯟꯈꯤꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯝꯂꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡꯗꯨꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯈꯣꯡ ꯊꯥꯡꯐꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯅꯨꯡꯗꯝꯕ ꯅꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯊꯧꯖꯥꯜꯕꯤꯔꯣ ꯒꯕꯥ ꯅꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯔꯣ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯦ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ ꯆꯤꯡꯂꯦꯝꯕꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯎꯆꯦꯛ ꯐꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯁꯤꯕꯨ ꯇꯁꯦꯡꯕ ꯃꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯌꯨꯝ ꯂꯥꯏ ꯌꯥꯊꯣꯛꯐꯝꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯐꯔꯦ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯁꯤ ꯃꯤꯔ ꯂꯥꯏꯔ ꯑꯁꯦꯡꯕ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯤꯕ ꯃꯈꯩ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯗꯤ ꯑꯩ ꯈꯣꯡꯊꯥꯡꯁꯤ ꯈꯔ ꯀꯟꯈꯠꯇꯕ ꯌꯥꯗꯦ ꯃꯁꯤ ꯈꯟꯗꯨꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦꯗ ꯑꯣꯍꯣ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯪꯕꯨ ꯅꯃꯨ ꯇꯥꯏꯕꯪꯂꯥ ꯅꯠꯇ꯭ꯔꯒ ꯈꯣꯌꯨꯝ ꯂꯥꯏꯔ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯆꯤꯡꯂꯦꯝꯕ ꯆꯨꯝꯅ ꯆꯠꯂꯝꯕꯗꯒꯤ ꯆꯠꯇꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯆꯔꯕꯁꯨ ꯃꯥꯡꯗ ꯆꯠꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯪꯖꯔꯕꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯆꯠꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ
nupa ama nahiduna kappagi makhol ama tarai. Chinglemba hojikti lausing pumba mangkhibagum kari tawgadabano haiba khanglaktre. Tanjaduda magi akoibaduda mi mayam ngarang tinbagum tari adubu masakti uba nate. Asomdana maichau meraba masada khudam ama phawakpadagi thong chena lonsinduna laikre. Miram lengi mafamdudadi nungthilgi matamni mairabana khalli Chinglembase awaba tatgadore adudi ai isadagi thawai se chingthoklaga mabu lambi takpirubana chunggadra adubu mana leiriba mafamsidi aina tarai changba yaba mafamdi nate adudi hoji kari tawgani aigi thawai se mafamduda changba ngamnaba matik me hapa tabane asumna khanduna thawrang tawri ahanbada yumlai oiriba Learning thau sanamahi magi yathang lorigi khanduna learning thauna leiriba mafamduda changlai aduga khurumjarei he chingu khoyum oiriba topna leiba tonganba tinal leiba atinga tarangda khausaba nongkhong koiba angamba santhok mobile lepa learning thau ngasi napari aina ipagi itik iyai kharadang thawai mirel sigidamak nijari ipagi natik ne aina thawai mabu hamchatna danaba taibang oiba mana chaliba amamlo ki lambi sida aigi thawaina changba yahanbiyo taibang oiba mabu awafamdagi kanbiyo asi haiduna milu pirang ihauna thamoi singna nijaraklabada lairing thau sanamahi tumina leiba ngamlaktraduna mamang maktada thorai aduga asumna hairei he taibang oiba amai singkok oiriba ngasi fawba migi fanabada tawduna lakliba Nangi thamoi sengna haijabaduna ai pele Nangi thawai mirebo aina side yai na de yai ge pangal haplabani kana matana maithiba piba ngamlaroi adumadi oidaga mafamdudi ahingba kana mata changba yadaba mafamni aduna hena mai pakchage hairabadi maikei mari ngakliba khoyum laisingbu tairabadi nangna tawjaruba makhoinasu nating panglakani asi hairamlaga mamang maktadagi mangkhre Hojikti maikei mari tainaba thawrang tawri he awang kawru asopa sanarik mapan thariba nongthrei ma ulingliba chingu nangbu tairabani adudagi marjing mabusu tairi masigi matungda kha maikei onduna khana chawba wangbrebu tairi aroibada santhonglomda onduna thangjing mabu tairi adumna maikei mari pumba tairabagi matungda lai singduna chanbibadagi mairaba hanadagi matik mayai pumba yomle hojikti imungda changlakli thong chena lonsinkhri mana thong lonsinkhibaga ngalamba atiyadu nongna pumam sinkhri akhak arau tawba horakle khanghaudana magi yumdu git namthaba horakle mairaba lamyaiduda phak ama tharaga phanglambadagi tawrakliba matawduda ngakna wakhal tawduna famli aduga mamit chena uisinduna yengli afaba tangi micha tangi haina khalakpa matamda lai chakhetpina kheto I haibagum ngasi mana tawgadoriba thabaksida mahai yandanaba phatraba lai singduna akiba piribani akaiba kaya thokhalibani hojikti mairaba mamit tapna pangthorakle mahak pumnamak khangma ngamle lonsiliba thongdu tapna hangdorai thongdu hek hangdorakpaga mawung amada oiramle Nungthilgi matamduda numidangum pumamamduna leiramle hojikti mapanda thorakle aduga koina yenglakpada ure surup thiraba nupa nupi kaya makhut yaudaba mamit nama hothong hoba khara amana I pungtei teiraba migi akakpa khut mayam pairaga I chupliba akakpa khut khong kayana makhada fring chongduna lauriba migi akakpa kok mayamduna kharana nahebe yaw kharana nokpa yaw kharana isai sakpa yaw tawriba matawduda mairabasu kiduna tungda khongpham khara halli aduga makhutta leiwa songi haina tawringe chawraba chingjau ama mabu nanduna hatlagi matagum paisilakpa oina magi mamitta uri mairaba kari tawsige khanduna leiringe paisilakliba chingjawdudi asum naksilakle mairabana is kamdawni side siba tare khanduna laining thaugi mingkhai sonduna khudombida akanba lewa ama solaga haidorakpada akanba lewa duna panduna chingjau onduna lakliba
ꯐꯠꯇ꯭ꯔꯕ ꯂꯥꯏꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯩꯅꯥ ꯈꯥꯡꯕꯗꯨ ꯎꯕꯗ ꯂꯥꯏꯁꯤꯡꯗꯨ ꯃꯩꯔꯥꯕꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯩꯌꯥꯗ ꯃꯩ ꯀꯥꯝꯊꯣꯔꯛꯄ ꯌꯥꯎ, ꯂꯤꯟ ꯀꯥꯝꯊꯣꯔꯛꯄ ꯌꯥꯎ, ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯕꯤ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯄ ꯌꯥꯎ, ꯈꯣꯏ ꯉꯥꯛꯇ ꯀꯥꯝꯊꯣꯔꯛꯄ ꯌꯥꯎ ꯑꯀꯣꯏꯕꯗꯨꯗ ꯉꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯃꯈꯨꯠꯇ ꯀꯔꯤꯃꯠꯇꯁꯨ ꯂꯣꯏꯅꯔꯛꯇꯦ꯫ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯁꯤꯒꯦ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯝꯊꯣꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯩꯔꯥꯕ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ "ꯀꯝꯗꯧꯏ ꯑꯃꯥꯏꯕ, ꯅꯪꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯩꯌꯥꯝ ꯑꯩꯈꯣꯏꯕꯨꯁꯨ ꯆꯩꯅꯥ ꯀꯌꯥ ꯐꯪꯍꯟꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ? ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯂꯩꯌꯥꯝ ꯑꯩꯈꯣꯏꯗ ꯆꯪꯖꯧ, ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯂꯤ ꯃꯩꯔꯥꯕ ꯍꯧꯖꯤꯛꯇꯤ ꯄꯨꯛꯅꯤꯡꯗ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯕ ꯍꯧꯔꯛꯂꯤ꯫ "ꯑꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯄꯥꯝꯕꯩ ꯑꯃꯇꯪꯗꯤ ꯆꯤꯡꯉꯨꯅ ꯇꯤꯛ ꯎꯠꯄꯤꯔꯣ"꯫ ꯈꯣꯌꯨꯝꯒꯤ ꯊꯧꯁꯤꯜ ꯑꯉꯛꯄꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯩꯔꯥꯕꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯇꯤꯛ ꯂꯩꯔꯕ, ꯃꯇꯤꯛ ꯁꯨꯅ ꯌꯥꯎꯔꯕ ꯀꯥꯡꯖꯩ ꯀꯥꯡꯉꯨꯗꯨ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯥꯏꯆꯧ ꯃꯩꯔꯥꯕꯒꯤ ꯃꯇꯨꯡꯗ ꯇꯥꯔꯛꯏ꯫ ꯃꯩꯔꯥꯕꯅ "ꯄꯟꯊꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯤꯛ ꯂꯩꯔꯕ ꯀꯥꯡꯖꯩꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡꯗꯨ ꯇꯪꯈꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤꯗꯤ ꯈꯪꯗꯕꯅ ꯃꯁꯥꯗ ꯄꯥꯟꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯦꯛꯂꯥ ꯂꯥꯝ ꯈꯨꯅꯨ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕ ꯌꯥꯎ, ꯃꯀꯨ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕ ꯌꯥꯎ, ꯈꯔꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯀꯥꯡꯖꯩꯗꯨꯅ ꯄꯥꯟꯈ꯭ꯔꯕꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕꯕꯨꯁꯨ ꯐꯠꯇ꯭ꯔꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯒꯦ ꯈꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯝꯌꯥꯏꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯈꯣꯏ ꯄꯨꯝꯅꯃꯛ "ꯊꯣꯔꯛꯂꯣ, ꯅꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝꯗ ꯍꯛꯆꯥꯡ ꯀꯌꯥꯠꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯁꯤꯟꯅꯔꯝꯂꯣ" ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯒꯤ ꯊꯋꯥꯏꯁꯤꯡꯗꯨ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯅ ꯂꯩꯔꯤꯕ ꯑꯃꯝꯂꯣꯛ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯑꯃꯝꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯛꯂꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯈꯩ ꯇꯠꯇꯅ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯑꯀꯣꯏꯕ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯡꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯡꯗꯨ ꯆꯦꯛꯈꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯈꯟꯅꯩ, "ꯀꯔꯤꯅꯣ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ"꯫ ꯆꯤꯡꯂꯦꯝꯕꯅ ꯃꯁꯥꯗꯨ ꯀꯤꯅ ꯉꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫